Tomthina Lily da yenglaga mahak Lily aigi fiancé ne Lily wa haifam khangdana machindagi wa hai ama haidoki mahaki ming Olivia aigi best friend ne nupi du Tomthina haibudu taraga mamitu hena laukthokuna angak pasakfam oli mahak oire da Tomthina matam kuina lotuna leriba misakta hairagli ba du taraga Lily Tomthinda yamna ngakna yengi Tomthina asumna atopa mida introduce tawba duda Lily di hena angakpa fawi Lily ki pukningda aikoyani unadaba pau phaunadaba thama khayama phajilakle aini mahaki proposal accept tarokani haibasi mahakna matokramna khanglibana Lily na sak phajabi mahaksina kanano mawong iman mandana asumna hanglakpa wahang asida Tomthindi makhutuna minoktu khanba oina manaton duda tapna paiba sanei nupi aduna masana masabu masak takjarei aigi ming Stella kawe Tomthindang haureroi matagum makhutuna tingthoktuna Lily na pairakpa notebook khara adu lauduna mahakna oina paiki chango manungda gari da oina phajana sanarase yani ai Olivia ka lakminei bhaga dum thilalam lage piro aigi notebook to Olivia nang yaradi Lily na marak thatuna yarani habane bhaga dum thilanjar sanoba asi harisu Olivia da yengthorakpada mahake mityeng adu arapa mada yengduna lairami Lily na kadorage nangbo nangna manglaga yingiduna kaidano kaisu yengdida marak thana Stella na Tomthin nang Lily hana thingi su thilero aidi Francis na lawla aniye Tomthin du tumina leiduna yaradra haibagum Stella da munna yengduna lei It's okay mage deure haina hojikta text thare phare adudi malak bahana ngairase nakhoi gu puna thokminarase ngangliba wahaidagi hentoklaga Tomthin na utliba mapan thonggi sakta maduda mahakna Stella gi yamna khanbi haibase Lily na khangba ngami aduga Francis haiba asina kanano amasong Stella makhoi ani gi marakta kari mari leinai haibase Lily na wakhalda khali mahakna maram oiraga mamanabi Olivia na ngaibadu uraga Lily dadi hena nuaitaba fawi nampuda ai yaroi chatlage haige tawbaga makhoi gi manak anakpadagi car ama tapna thoroktuna khamlai Stella na utliba mawong matawaduda lakliba nupa adu mahakna haikiba Francis to oiramgani haiba khangi Francis military uniform da gari dagi kumtharaktuna makhoi tamna lai nupa do yamna wang jawi sa facial features ni adubo Tomthin gumna handsome oina di ude atapa khonjel da Francis Olivia gi machindagi Francis haigi badu Lily na tahawi kadorage nang nupa sana masa khangbra Aikona warido phajana lige Olivia na tapna hairabasu Stella na takra male Olivia da munne yengai nupa adu makhoi gi manakta yawraktuna makhut tingthoktuna Tomthin ga khut soknai Thank you Tomthin nangna mahakbu matam guina senaduna thambirambagi nupa du gi khonjel do yamna phajai tabada pleasant oi Tomthin na Francis ke pambom da tapna thaduna adugidi kaisanatida unakidava yam kuire nupa aduna Olivia ubada noglakpa mino khuding mangkhre munne yengduna laikhre Olivia makhoi ani ngai hak michanana yengnaragal hei Olivia gi masada nikpadu Lily gi makhuta fawrai masado hena tingna lepna bo hanei Francis na Stella gi makhut paiduna chana batarasira nangna tawdrusu aba thabakda hena mai onsilisa kaigino nangi gai watke Tomthin lerambana aina sunungaina thabak mafumda leiba ngambane asi hairaga Tomthin da high fit yengduna thagatpagi minok amano I Stella so Olivia tarasano haibagom ayam inge mathang thengnabadadi wari phasana muksanarase mafamdu outdoor oibagi tasengna ingsu ingi mayam punna wari sanaringai ingi haiba ngai hak kaurubani hojik Stella na ingba palakpadagi hena ingsilakpagum tawkhre
Stella Francis kadi mafam adudagi mai laiduna chatpa hokre. Francis na manakta lairiba nupi ani adu kana kanano haiba wahang amata hanglamdaba adu Lily angakpadi fawi. Francis gari karam daida mamai amuk laithoraklaga. Tomten hiring officer singna red headed document issue tawrena haikibane. Nangi posta amu halone. Nanga puna thabak tominabase wakhal yamna thoine. Tomten na nupa aduda yengduna mamina ingit ama pikibadu Lily na uhawi. Francis na amu hoi kono ina sanarase ai halamage. Nongma Lily na university da wantakiba numita Tomten na mahakbu military hospital la purakiba adu ningsinglai. Matam aduda mahak na Tomten ge identity asi karino haina chingnaduna lakhibani. Uniform set ba soldier kayana so mangonda captain haina kaukiba adu ningsinglai. Ngasi amo Francis na hairambadu taraga mahak professor khakta nate soldier ge hiring officer amani haiba mayek singna khangle. Makhoi ani chatkraba matung Olivia gi thamoi sokpa manba sakpham adu uraga Lily na kidoraki nangba. Tomten na Lily ga punna chatminase haibada mamanabi adugi hena nungaitaba mataw adu uraga hoi haiba ngamdre. Olivia na yani nakhoi ani dum haminakro ai itomda dum chakhrage. Yarwe nangna ai dum thilamo nang tale haira adugi dinateda. Tomten na Parisa dudi nakhoi ani puna gari amada Olivia hoi phalak minaro aduga Lily khoi ani amu chamina khrase amasu kaidaba amasu wakhal sok oidaba Tomten gi wafam aduda makhoi yanare. Olivia amasung Lily na gari amada lae aduga Tomten na mahaki gari da matung inarai. Gari manungda Lily na wahang kaya hanglabasu mamanabi aduna hena tumina lekibadu uraga wa amata haiba ngamdre. Olivia gi mayum mapayo baga Lily kumthage tawbaga Olivia na tapna hairai. Aikona wari phajana lirage. Lily na ai yam kuina lebedi ngamoi ko athuba matamda diliu ko. Lily su gari dagi kumtharaktuna Tomten gi gari da amuka khali. Lily na hainingba wahai kya leirabaso nupa aduna hana nganglakjiba makai ngangoi haina lei. Nupa aduso wari sanabagi apamba leitabagira natraga wabagira Lily da kariso hairakidre. Lily gi thongal yorakpada pura mamdrabaso numiti uba phangdre khara thengle. Masagi mayum urakpa adudadi nupi oibigi thamoida jingnaba kaya lairamba adudi fakhre. Lily na gari dagi kumtharakpaga mayum maikaida changlakpada Tomten sumaningda inarai. Lily ikaigum pakhatkum mama mapana natraga lekhagi mina ukrabadi haiduna koyeng yengi. Se nangi notebook to aidi kauthore thank you. Mamsilakpa matam oibana street light sing adu thangana rai. Light race aduna Tomten gi mitta yaibadu uraga Lily noklaga nang aingonda kai haningba leirige. Jekna nangbu nungtigi uningi hairaga leire nangbu miss tawe hairaga dum lei. Mahaki birthday numita ai nangbu lobulake. Lily su yaningda angang adugi disease adugi khaluraga hoi haibagumna tapna soli. Lily yum hek yorakpaga mahaki room da khongjal thuna changduna Olivia da WhatsApp message thai. Ngasagi nupado kanano nang hana khangbra? Aina nahanmo blinded ama chalui habado ningsinglibra aduda thengnakiba nupani Francis do. Ekhoi ani amuk hana thengnagani habidi khallude kayada matang charino. Lily su nongma Olivia na likiba wari adu ningsinglai. Nupado paisa yamna pai background su lai hairaki. Olivia gi machanupi thokpa angang amagi ex oirambaduda Olivia na Francis pu pamkidabani. Nang hojikti ningamakdaba phorokpra? Lily malu hongkrabani ngasagi do bagi nupi oirambasu yai. Makha tana Olivia text tawrai. Aiso magi type sa pami. Mahakna aibo incident amadagi kankibagi wari su lei. Lily na mamanabi adubu ningsinghanba oina phagi tawrai. Olivia mahak luhonglaba nupani ko. Olivia na laughing emoji mathazilai.
Stella masak yam phasai. Francisca su yam chane. Nang thi haibagi wa nataba. He is married. Don't do stupid things. Aishu khangi ba. Mongonda aina kaisu yelo ye. Lily na su khangi mahaki mamanabi adu yamna singmu nupi ni haiba. Aduna unnecessary waste ta extend tawre haibasi mahakna thajai. Lily su thangnaba numi kharadi university da lecture pibaga yumda lecture ki preparation tawbaga thabak yamna chilami. Maram asina mahak date 5 yorakle haiba phawba ningsing ludre. Lecture piba loibaga pung tare haiduna phone da yengbada date 5 thabadu urami. Numittu Jake ki birthday ni haiba ningsing la e. Olivia se changsalakduna. Lilia, nang su class loiraba. Ai ngasai chak charakte. Restaurant amada kainama chaus lao. Lily na ngasi asi Jake ki birthday tai haiba phongdokpa ngamde. Nang hana chalamo. Ngasi de ai student mayam gi assignments lawsilake. Nongma Tomthin gi private card piramba adu Lily na mahaki contact number de save tawkhrabani. Tomthin haina thariba number adu de yengduna call tawsira tawgumsira haina wakha khanduna lei. Mafam duda Tomthin na professor oina lakliba adu regular posting na te haiba mayam su loina khangnaribani. Mahak lakpadu ubada satradagi hentoklaga ojanupi kaya su narol de yengba kaya yauribani. Lily na teachers lock ta famduna leiringai Tomthin changsalakduna mahaki handbag adu ta paikhali. Law chalase. Tomthin gi matawduda oja kayana kalakna yenglamba adu Lily su khangi. Logan gi mamana Tomthin amasung Lily makhoi ani nungsine haina reporter mayam mamangda maral sikhi. Tomthin na mayam mangda tholakduna makhoi ani nungsine de mahakna Lily bu pamba khaktani haikhibani. Maramasina mi khudingi attention pumba Lily da oikhibani. Lily na mahaki khangna janaba singda Tomthin na hairiba do sengmanate ngaihaki oiba situation du phanaba mahakna haijin kibani haina sengtokna bahonaki. Ngasi amuk Tomthin na Lily ki bag paiduna chatnaba haibadu uraga oja mayamna makhoi ani asengba nungsinaba oiramgadra haina khanai. Lily na di nupa du parking lot ngairamgadra khallubani. Adubu mamangda lepshinduna ngairaba aduda Lily di oja mayamgi mamangda ikaibana leifam khangdre. Uriba singduna kaisu khandanaba mawangda Lily khumlai. Thank you for picking me up. Jalase. Aisu Jake to udaba kuire. Makhoi ani parking lot tamna lai. Numitu nongsu thili tai. Tomthin na mahakna purakpa satin adu khantoktuna makhoi ani nong chotanaba hotnai. Matamdu class loirakpagi matam oibaga makhoi ani lakminaba aduda satra mayamna yenglai. Hojikti Lily su ka hena khanjaludre maramdi Logan amasung Mary na mahakpu mingchat thinaba kayarak hotnakhrabani. Hojikti hainingba haizarasanu haina khalle. Lily na Tomthin gi car manungda Jake yaramgani haina khallubani. Driver natana atopa kanasu yaramdre. Lily ingangakna Tomthin da hangi. Jake di nongsu khara chubasida aina yumda oina leiramona thanamme. Lily kariso haikhidre jangu manungda. Hojikti Lily ai thabak lei hairasu marai yetpagum thoklani chalari tale haibasu matam thengmankhre. Lily upai leite Tomthin haibadu yaduna gari manungda kakhatuna fami. Driver duna thoduna lakliba mafam adu mangonda familiar oide. Lambigi nakana uriba scenery kayadu yengbada hana chatkidriba mafamni haiba khangi. Lily gi pukningda nupa aduna mahakpu puriba se kadaidano haina chingnaba horai. Logan gumna mahaksu nupi chit tawbada athoiba oiramgadra haina pakhatpa sum helai. Pung amamuk thoraba matung heavily guard oiba mafam amada yorai. Waldugi akoiba singda security guard kayana patrolling chattuna lei. Mafamdu hek yorakpa matamda achawba party ama sinbagumna migi makholna amasung music ki makholna nili. Lily na car gi window dagi yenglakpada manungda leiriba awangbu yumadu urami. Yum manungda nupa nupi khaidana phajaba dress ta suit tawduna mi mayam punna leiribadu urami. Tomthin lakpa ubada guard ama chensalakduna Tomthin gi thongdo hangtokpi. Tomthin kumlakpa ubada salute tawi.
Lily gari manungda adum famlaga lei. Tumthin mapanda leptuna masado khitang kontharaga Lily da kaidaurage kumlaktradi haibagum yengi. Jack ki birthday party se yumda celebrate tawni haiba hana haraktre kegino. Ngasi natana mahaki birthday party amta pangthokidre. Ahan mesin masidi yumda oina tawbuna fagani na tawbune. Jack na nariba laina du khanjaluraga Lily nungaitabsu phawi hallage haibasu ngamde. Tumtin ki family mamangda lepasu ikaigum tawi tumina lei. Ado nang hana yumda tawdoidi harakpa kaidogeba. Aidi dress so hongdokte. Lily upai leite tapna gari dagi kumtharaklaga meeting ni yumda amuk yenglubada evening gown setpa nupi kayana third floor da hai humna chatpada urami. Aduga mahaki dress na athava down jacket dress ani dugi khetnaba du uraga party adu da tiliba mayamna mahak pukari haina kini khanbada hena warami. Kashu khangano. Jack and I like you just fine. Lily so fadekte changbade ngamde tomthina amuk so changase. Ekoi ani bulakpa ngaiduna leramlani. Lily na Jack uraktaba kuirabani. Marak angang adubu miss tawrakpasu yaudaba nate. Tomthingi matung ina duna lakpa hawi. Gate hangtoklaga makoi ani changlakpa ubada tharamba music pumba lepkiduna mayamdo makoi da loina yenglai. Lily di asamna miyamge attention pumba makoi ani da oirakani haibadi khaludabani. Dress to mayamdagi oiramgadra haibadi akiba amaga loinana changlakpani. Tawrakleba mataw aduda amuka hena ikainabagi machaga ma oikhre. Nokta yadabagum minok ama noktuna atappa khongthangda changi. Tawriba matawdu mahakna punsigi ahanba oina podium da leptuna satrada lecture pikibada fawkiba ikaibadudagi heli. Makeup tudadi yenglakliba mayamadu mahaki satrani tension leibagi mathau tade haiba wakhal sikhaktani Lily da leiriba. Tomthinna nasonana tapna hairai. Paro kuchida. Lily react amata pidana nupadu da munna yengi. Tomthin sowa makha tarakidre. Nupi gi makuto paisinduna manungda changlaknaba hai. Makeup tuda Jack su imungdagi tholaktuna makhoina leiriba maikai tuda chensilai. Ante Pambiyo haibagumna makhut macha ani adu sangna tingthoktuna changsalakpada uraga tomthinna pairamba mahaki makutu satoktuna khara nontharaga angang adubu nungshina oktuna pamkhaitpi. Mayamgi mityangdagi udanaba mawangda angang adugi piklaba masa adugi mateng lauduna khumjinkhre. Matam kuina miss tawrakpa angang adu amuk hana uba phangbada mahaksu yamna haraurami. Thangnaba mikupta mahaki identity ase mayamna khangningba helamgani khallubada pakhatpadagi hentoklaga akibasu phaurai.